ꯊꯥꯎ ꯂꯨꯄꯥ 130 ꯄꯤꯕꯅꯤ ꯑꯗꯣ ꯃꯥꯏꯁꯦ ꯐꯔꯦ ꯑꯩꯈꯣꯏꯒꯤ ꯃꯈꯣꯡ 3 ꯄꯥꯟꯕ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯨ ꯃꯥꯜꯂꯦ ꯃꯌꯥꯝ ꯊꯝꯆꯞ ꯇꯧꯔꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯐꯥꯏ ꯃꯌꯥꯝ ꯑꯦꯁꯀꯣꯔꯠ ꯄꯥꯔꯇꯤꯅꯒ ꯊꯝꯆꯞ ꯇꯧꯔꯤ ꯃꯥꯏꯁꯤ ꯑꯗꯨꯝ ꯌꯥꯕ꯭ꯔꯣ ꯌꯥꯏꯀꯣ ꯃꯥꯏꯁꯦ ꯕ꯭ꯔꯦꯛꯇꯤ ꯀꯃꯥꯏꯅ ꯐꯥꯎꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯌꯥꯝ ꯍꯩꯅ ꯊꯧꯔꯤ ꯑꯩ ꯃꯥꯁꯦ ꯑꯝꯇꯪ ꯇꯥꯟꯅꯔꯒ ꯍꯪꯒꯦ ꯃꯌꯥꯝ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣꯅꯦ ꯑꯁ꯭ꯋꯥꯏꯗ ꯃꯌꯥꯝ ꯃꯥ ꯑꯝꯇ ꯈꯪꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩ ꯃꯤꯡ ꯀꯩꯅꯣꯅꯦ ꯄꯥꯎꯒꯤꯜ ꯆꯥꯎꯕ ꯀꯧꯋꯦ ꯅꯪꯅ ꯀꯅꯥꯅꯣ ꯁꯥꯇ꯭ꯔꯔꯣ ꯀꯩ ꯀꯣꯂꯦꯖꯀꯤ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯀꯤ ꯁꯤꯅ ꯀꯩꯅꯣ ꯕꯦꯇ꯭ꯔꯤ ꯒꯥꯔꯤ ꯀꯃꯥꯏꯅ ꯆꯦꯟꯕ ꯑꯗꯨꯅ ꯔꯤꯃꯣꯠꯅ ꯀꯌꯥꯝ ꯁꯥꯡ ꯆꯦꯟꯒꯦ ꯅꯪ ꯁꯥꯏꯔꯕ ꯑꯣ ꯁꯤꯅ ꯀꯔꯤ ꯑꯣ ꯕ꯭ꯔꯦꯛꯅ ꯑꯣ ꯕ꯭ꯔꯦꯛꯅ ꯁꯤꯗ ꯑꯗꯨꯒ ꯁꯤꯅ ꯀꯔꯤ ꯃꯤꯇꯔꯅꯦꯕ ꯑꯗꯣ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅ ꯑꯥꯏꯗꯤꯌꯥ ꯂꯥꯛꯏꯅꯣꯕ 스타트업 진흥이 안 나는 허위라. 또 있어요. 게이밍 거왜? pesa pidri ba. Na sana putok sa ba. Nangi minu kari ba. Yumakti. Tiam nandala kai degi no. Nambol degi. Anang nambol si tasin to sa kidira. Adu thau ting re. Thau pasam terapi itu si model si apa nang di haiwan ni. Na 아무다. Nangi risto gaya ta kiri nangi pau polo gaya ta kiri nangi phone number di. Ya phone pai do. Mayam viewers indam ta phone number ta hai mo nangi. 7085 50 2512. Siam Roshan Hara. Nandala Tim Nandala. Pioneer Nan Torrent thing is I am Pranjam Manipur Gida, live in ID, educated with Devina. Nangisam Pare, and the Yangsi. Man number than told in here. Said Toro, I Namaka to guys in, I guess I will go. Should I try to get start of Europe? Yeah. Yeah. Thâu hầu đấy mà nằm bồ tàn ạ thâu rồi nè yeah